와우 저렇다네 굽어졌지. Setelah samdagi kaitagi loy 굽어졌네. samlang sih. Natra. Lâu rồi ạ. Nó mua cái đồ này nữa. Các bạn trong có dùng đỡ đúng này gì hay đi. Vì là cái món này bây giờ là anh nên đào vụ nên những bagi đâm thì ra được bớt xe. Thì ra được bớt xe. Cái em cay là kìa. Cay hay bagi nãy tiêu đó da. Da. Asal phao da ibani ketang lagi sausnya. How's it di? Habis sambil pita piyeng lupa. Oh, tadi kan hai how's it di? Nang cakap tendrang. Ay horen nogi lambak tada laki. Aduga wai do pajan sangarse. Kaning kaning toroga how's sana badi kadi kai ge. Kontan ay nasalam hai dana. Ay salam hai dana. Thoi khangi ko di ko. Ai thoi ko. Ay mi yawi si utro. Ay mi yawi si utro. Phana yamna su hai de. Phana yamna su hai de. Ori banangi phim du da bo. Ori banangi phim du da. Kana unan doi no. Kana unan doi no. Kali khalo ko sa pita ka ding. Something hai de. Le merina. Nupi ni kai na thiri mati kai basu khangde mine perfume manam namna kansida mana nganam namle ne tamo mukta loi kai de kai de no saslo ko hape nupi da binga nimka hari yong ko noi ta ko tamo sa sa bine 정실로 ko ngado namti hai de agam thong ka piro nga pharo lange ko nang mang ta noi ta ko nupi noi sida nga do ta le ko ai sasa thoro tamo ꯑꯩꯅ ꯐꯅꯦꯛ ꯅꯠꯇꯕ ꯈꯔ ꯁꯦꯕ ꯇꯝꯃꯣꯅ ꯅꯍꯥꯟ ꯆꯠꯈꯤꯕꯅꯤ ꯆꯪꯉꯣ ꯑꯗꯨꯒꯤ ꯑꯣꯏꯔꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯅꯤ ꯁꯣꯝꯗ ꯌꯦꯡꯊꯣꯔꯛꯑꯣ ꯅꯨꯄꯤ ꯀꯣ ꯌꯦꯡꯊꯣꯔꯛꯑꯣ ꯀꯦꯁꯟꯅꯔꯒ ꯅꯣꯐꯦ ꯇꯧꯔꯒ ꯍꯧꯒꯠꯊꯣꯔꯛꯑꯣ ꯅꯨꯄꯥꯒꯤ ꯃꯈꯨꯠ ꯄꯥꯏꯔꯣ ꯇꯝꯃꯣ 이스 그러니까 Kanano wang해봐. Kanano wang해요. 액션 와우. 야 위에 너 있나 이마 cái nổ mà mà cái nổ cái gì gì mà 아이디 너희 수마이나 타이니기 누시나버기 모ong세 아이디 너희 수마이나 타이니 누시나버기 모ong세 그야 팜데다 그야 팜데다 비나고 어둠나 하이노다 ꯑꯗꯨꯝꯅ 하이ꯒꯅꯣꯕꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯡꯁꯤꯅꯕꯕꯨꯗꯤ ꯊꯥꯏꯅꯒꯤ ꯃꯇꯝꯒꯤꯅ ꯍꯦꯜꯂꯦ ꯊꯃꯣꯏ ꯁꯦꯡꯅꯕ ꯊꯃꯣꯏ ꯍꯦꯜꯂꯦꯕ ꯅꯪꯒꯤꯁꯦ ꯊꯝꯕꯥꯜ ꯍꯦꯛꯄꯤꯌꯨ ꯌꯥꯗꯕꯒꯤ ꯊꯃꯣꯏ ꯊꯝꯕꯥꯜ ꯁꯦꯡꯗꯦ ꯍꯦꯛꯄꯤꯌꯨ ꯍꯥꯏꯔꯕ ꯌꯥꯗꯕꯒꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯔꯕ ꯅꯠꯇꯦ ꯑꯆꯨꯔꯈ꯭ꯔꯕ ꯅꯠꯇꯦ ꯏꯁꯤꯡꯁꯤꯗ ꯀꯃꯥꯏꯅ ꯀꯨꯝꯃꯒ ꯍꯦꯛꯇꯣꯏꯅꯣꯕ ꯑꯩꯅ ꯀꯃꯥꯏꯅ ꯀꯨꯝꯃꯒ ꯍꯦꯛꯇꯣꯏꯅꯣꯕ ꯐꯤꯔꯣꯜꯁꯦ ꯂꯣꯏꯅ ꯆꯣꯠꯀꯅꯤ ꯐꯤꯔꯣꯜꯒꯁꯨ ꯂꯣꯏ ꯆꯣꯠꯂꯅꯦꯕ ꯌꯥꯔꯦ ꯇꯣꯛꯑꯣ ꯍꯦꯛꯄꯤꯔꯅꯨ ꯌꯥꯔꯦ ꯇꯣꯛꯑꯣ ꯍꯦꯛꯄꯤꯔꯅꯣ ꯉꯥꯏꯈꯣꯅꯦ 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 액션 놓음버디고 놓음에 누가 굿 라이다 탐발스 해피요 아양 밤에봐 아양 밤에봐 아스 꽃 해피게 꽃 해피게 야래 꽃은 개디 수레 아이네 아스 해피요 하이세 나나 수라야 비데 나나 수라야 비데 탐발스 헬가 그도 두노바 탐발스 헬가 두노 사비야 보스는드나 사비야 보스는데 아시 뭐 다나는기 그이노 아땅 먹기 보면 리비를 노래 그이노 탐발스 비르가 저는 범수 컴모에 저는 범광더수 미 애기 북닝 ꯊꯃꯣꯏ ꯋꯥꯈꯜ ꯄꯨꯝꯕ ꯁꯨꯝꯃꯛꯄ ꯉꯝꯃꯤꯕꯅꯤ ꯅꯪꯒꯤ ꯑꯇꯥꯡꯕ ꯒꯤꯐ ꯄꯤꯕꯒꯤ ꯃꯍꯨꯠ ꯗꯥꯅ ꯊꯝꯕꯥꯜꯁꯦ ꯍꯦꯛꯂꯒ ꯏꯐꯝꯗ ꯅꯨꯡꯁꯤꯅ ꯁꯤꯟꯅꯕꯤꯕꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯍꯦꯟꯅ ꯄꯦꯟꯖꯒꯗꯣꯏꯅꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯊꯃꯣꯏꯁꯤꯅ ꯄꯦꯟꯕꯗꯨ ꯅꯠꯇ꯭ꯔꯣ ꯑꯁ ꯑꯩꯗꯤ ꯅꯣꯏꯒꯤ ꯁꯨꯃꯥꯏꯅ ꯊꯥꯏꯅꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯀꯌꯥ ꯄꯥꯝꯗꯦꯗ ꯑꯁ ꯑꯩꯗꯤꯅꯦ ꯅꯣꯏꯒꯤ ꯊꯥꯏꯅꯒꯤ ꯅꯨꯡꯁꯤꯅꯕ ꯃꯑꯣꯡꯁꯦ ꯑꯩ ꯀꯌꯥ ꯄꯥꯝꯗꯦꯗ ꯑꯗꯨꯝꯅ ꯍꯥꯏꯒꯅꯣꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯡꯁꯤꯅꯕꯕꯨꯗꯤ ꯊꯥꯏꯅꯒꯤ ꯃꯇꯝꯒꯤꯅ ꯍꯦꯜꯂꯦ ꯊꯃꯣꯏ ꯁꯦꯡꯕ ꯍꯥꯏꯅꯔꯤꯕꯅꯤ
ꯊꯃꯣꯏ ꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯦꯜꯂꯦ ꯍꯥꯏꯅꯩꯅꯦ ꯑꯣ ꯅꯪꯒꯤꯁꯦ ꯅꯪꯒꯤꯁꯦ ꯊꯝꯕꯥꯜ ꯍꯦꯛꯄꯤꯌꯨ ꯌꯥꯗꯕꯒꯤ ꯊꯝꯕꯥꯜ ꯍꯦꯛꯄꯤꯌꯨ ꯑꯩꯒꯤ ꯌꯥꯗꯕꯒꯤ ꯊꯃꯣꯏ ꯁꯦꯡꯗꯦ ꯍꯥꯏꯔꯕ ꯊꯃꯣꯏ ꯁꯦꯡꯗꯦ ꯍꯥꯏꯔꯕ ꯅꯠꯇꯦ ꯑꯆꯨꯝꯈ꯭ꯔꯕ ꯏꯁꯤꯡꯁꯤꯗ ꯀꯃꯥꯏꯅ ꯀꯨꯝꯃꯒ ꯍꯦꯛꯇꯣꯏꯅꯣꯕ ꯑꯩ ꯀꯃꯥꯏ ꯀꯨꯝꯕ ꯍꯦꯛꯇꯣꯏꯅꯣꯕ ꯐꯤꯔꯣꯜꯁꯨ ꯂꯣꯏꯅ ꯆꯣꯠꯄ ꯇꯥꯔꯦ ꯐꯤꯔꯣꯜꯁꯨ ꯍꯥꯏꯕ ꯆꯣꯠꯄ ꯇꯥꯔꯦꯕ ꯌꯥꯔꯦ ꯇꯣꯛꯑꯣ ꯍꯦꯛꯄꯤꯔꯅꯣ ꯍꯦꯛꯄꯤꯔꯅꯣ ꯑꯩ ꯆꯠꯂꯦ ꯑꯩ ꯆꯠꯂꯦ ꯁꯣꯝꯗ ꯍꯩꯃꯥ ꯉꯥꯏꯈꯣꯕꯅꯦ ꯉꯥꯏꯈꯣꯏꯕꯅꯦ ꯉꯥꯏꯈꯣꯕꯅꯤꯅꯦ ꯉꯥꯏꯈꯣꯏꯕꯅꯤꯅꯦ 액션ꯗꯀꯣ ꯍꯧꯖꯤꯛ ꯁꯥꯟꯅꯔꯤ ꯀꯥꯏꯒꯦ 액션 ꯍꯧꯖꯤꯛ ꯁꯥꯟꯅꯕꯗꯤ ꯀꯔꯤ ꯀꯥꯏꯒꯦ ꯑꯁꯣꯝꯗ ꯌꯦꯡꯉꯨ ꯃꯤ ꯈꯔ ꯌꯦꯡꯉꯨ ꯅꯨꯄꯥꯁꯤꯗ ꯑꯁꯣꯝꯗ ꯁꯨꯃꯥꯏꯅ ꯁꯥꯎꯒꯠꯂꯛꯏꯅꯤ ꯅꯪ ꯍꯔꯥꯎꯔꯒꯅꯤꯀꯣ ꯑꯩꯅ ꯆꯠꯂꯝꯃꯨ ꯑꯩ ꯁꯨꯝ ꯍꯥꯏꯗꯅ ꯑꯩ ꯃꯤ ꯌꯥꯝ ꯁꯨꯗ꯭ꯔꯣ ꯑꯩ ꯃꯤ ꯌꯥꯎꯁꯤꯗ꯭ꯔꯣ ꯐꯅꯌꯥꯝꯁꯨ ꯍꯥꯏꯔꯦ ꯐꯅꯌꯥꯝꯁꯨ ꯍꯥꯏꯔꯦ ꯑꯣꯏꯔꯤꯕ ꯅꯪꯒꯤ ꯐꯤꯕꯝꯗꯨꯗꯕꯨ ꯑꯣꯏꯔꯤꯕ ꯅꯪꯒꯤ ꯀꯅꯥ ꯐꯤꯕꯝꯗꯨꯗꯕꯨ ꯑꯣꯏꯔꯝꯗꯣꯏꯅꯣ ꯀꯅꯥ ꯑꯣꯏꯔꯝꯗꯣꯏꯅꯣ ꯑꯁꯣꯝꯗꯒꯤ ꯍꯥꯏꯔꯛꯑꯣ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯊꯤꯔꯤ ꯃꯇꯤꯛ ꯏꯀꯥꯏꯕꯁꯨ ꯈꯪꯗꯦ ꯊꯤꯔꯤ ꯃꯇꯤꯛ ꯏꯀꯥꯏꯕꯁꯨ ꯈꯪꯗꯦ ꯃꯤꯅ ꯄꯔꯐ꯭ꯌꯨꯝ ꯃꯅꯝ ꯅꯝꯅꯔ ꯀꯥꯟꯁꯤꯗ ꯃꯤꯅ ꯃꯥꯅ ꯉꯥꯅꯝ ꯅꯝ ꯂꯩꯔꯤꯅꯦ ꯀꯥꯟꯁꯤꯗ ꯅꯪꯅ ꯉꯥꯅꯝ ꯅꯝ ꯂꯩ ꯇꯥꯃꯣ ꯃꯨꯠꯇ ꯂꯣꯏ ꯀꯥꯏꯔꯦ ꯃꯨꯠꯀ ꯂꯣꯏ ꯀꯥꯏꯔꯦ ꯀꯥꯏꯗꯅꯣ ꯆꯠꯁꯤꯔꯣ ꯀꯥꯏꯗꯅꯣ ꯆꯠꯁꯤꯔꯣ ꯇꯥꯃꯣ ꯆꯠꯁꯤꯔꯣ ꯍꯥꯏꯕꯅꯦ ꯆꯠꯁꯤꯔꯣ ꯍꯥꯏꯕꯅꯦ ꯉꯥꯒꯤꯗꯣ ꯅꯝꯊꯤ ꯂꯧꯊꯣꯛꯑꯣ ꯂꯥꯛ ꯐꯖꯅ ꯂꯧꯊꯣꯛꯑꯣ ꯍꯥꯏꯕ ꯊꯧ ꯍꯥꯏꯕꯅꯦ ꯁꯦ ꯆꯝ ꯁꯛꯇꯥꯁꯤꯒ ꯊꯧ ꯍꯥꯏꯕꯅꯦ ꯌꯦꯡꯗꯤ ꯆꯝ ꯆꯠꯁꯤ ꯆꯝ ꯉꯥꯡꯕ ꯃꯌꯥꯝꯗꯣ ꯅꯨꯄꯤꯗꯣ ꯉꯥꯡꯕ ꯅꯨꯄꯥꯗꯣ ꯉꯥꯡꯕ ꯃꯌꯥꯝꯗꯣ ꯅꯨꯄꯤꯗꯣ ꯁꯦ ꯉꯥꯅꯦ ꯑꯩ ꯉꯁꯥꯏ ꯐꯥꯔꯨꯕꯅꯦ ꯊꯧꯖꯤꯜꯂꯛꯑꯣ ꯀꯅꯥ ꯑꯃꯨꯛ ꯑꯗꯨꯝ ꯊꯧꯖꯤꯜꯂꯛꯑꯣ ꯅꯪꯕꯨ ꯁꯤꯗ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯒꯦꯗꯤ ꯍꯥꯏꯗꯦ ꯍꯣꯔꯦꯟ ꯅꯨꯡꯉꯥꯏꯇꯅ ꯑꯩꯅ ꯗꯥꯕꯨ ꯎꯅꯅꯤꯡꯕꯒꯤꯗꯃꯛ ꯊꯤꯖꯔꯛꯄꯁꯦ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯀꯥꯏ ꯍꯥꯏꯕꯒꯤ ꯅꯠꯇꯦꯗ ꯑꯗꯨꯗ ꯁꯣꯏꯅ ꯂꯧꯗ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯏꯕꯥꯅꯤ ꯈꯤꯇꯪ ꯋꯥꯔꯤ ꯁꯥꯔꯁꯤ ꯂꯁꯅꯥ ꯄꯩꯁꯥ ꯌꯦꯡꯉꯤꯀꯣ ꯂꯁꯅꯥꯗ ꯑꯃꯨꯛ ꯌꯦꯡꯉꯣ ꯅꯨꯄꯥ ꯀꯣ ꯇꯧꯐꯝ ꯈꯪꯗꯦꯀꯣ ꯑꯁꯣꯝꯗ ꯑꯃꯨꯛ ꯌꯦꯡꯉꯣ ꯅꯨꯄꯤꯗ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤꯗꯤ ꯅꯪ ꯆꯠꯈ꯭ꯔꯣ ꯇꯦꯟꯗ꯭ꯔ ꯑꯩ ꯍꯣꯔꯦꯟ ꯅꯣꯏꯒꯤ ꯂꯝꯄꯥꯛꯇ ꯂꯥꯛꯀꯦ ꯑꯗꯨꯒ ꯋꯥꯔꯤꯗꯣ ꯐꯖꯅ ꯁꯥꯁꯤ ꯇꯦꯟꯗ꯭ꯔ ꯊꯤꯡꯕ ꯀꯥꯏꯅ ꯊꯣꯏꯅꯀꯣ ꯍꯧꯖꯤꯛ ꯁꯥꯟꯅꯕꯗꯤ ꯀꯔꯤ ꯀꯥꯏꯒꯦ ꯀꯣꯟ ꯊꯦꯡꯒꯠꯂꯛꯑꯣ ꯑꯩꯅ ꯆꯠꯂꯝꯃꯨ ꯍꯥꯏꯔꯦꯗꯅ ꯑꯩꯅ ꯆꯠꯂꯝꯃꯨ ꯍꯥꯏꯔꯦꯗꯅ ꯂꯩꯊꯣꯛꯑꯒ ꯀꯣ ꯑꯩ ꯃꯤ ꯌꯥꯎꯔꯤꯁꯤ ꯎꯗ꯭ꯔꯣ ꯑꯩ ꯃꯤ ꯌꯥꯎꯁꯤꯗ꯭ꯔꯣ ꯐꯅꯌꯥꯝꯅꯁꯨ ꯍꯥꯏꯔꯦ ꯐꯅꯌꯥꯝꯁꯨ ꯍꯥꯏꯔꯦ ꯑꯣꯏꯔꯤꯕ ꯅꯪꯒꯤ ꯐꯤꯕꯝꯗꯨꯗ ꯑꯣꯏꯔꯤꯕ ꯀꯅꯥ ꯅꯪꯒꯤ ꯎꯅꯤꯡꯗꯣꯏꯅꯣ ꯀꯅꯥ ꯎꯅꯤꯡꯗꯣꯏꯅꯣ ꯅꯨꯄꯤꯁꯤ ꯇꯥꯛꯄꯀꯣ ꯅꯨꯄꯤ ꯀꯥꯏꯅ ꯊꯤꯔꯤ ꯃꯇꯤꯛ ꯀꯩꯅꯣꯅ ꯃꯦꯔꯤꯅ ꯌꯦꯡꯉꯣꯝꯇ ꯈꯨꯐꯖꯁꯦ ꯂꯩꯇ꯭ꯔꯦ ꯀꯥꯡ ꯍꯥ ꯅꯝꯃꯦ Hi, say Mary. Wow, 세로니 ꯃꯌꯥꯝ ꯂꯩ ꯇꯁꯤꯗ ꯔꯠꯅꯥꯏ ꯃꯃꯥꯁꯦ ꯃꯅꯤꯡꯗ ꯐꯝ ꯂꯩ. ꯁꯦ ꯃꯣꯃꯤ. 액션! 아니. 하이닝 와디 동동 하이키바 ꯄꯥꯝꯃꯤ ꯍꯥꯏꯒꯤ ꯄꯥꯝꯃꯤ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯃꯐꯝꯁꯦ ꯃꯉꯣꯟꯗ ꯌꯦꯡꯉꯣ ꯅꯪꯉꯣꯟꯗ ꯍꯥꯏꯗꯕꯗꯤ ꯑꯁ ꯁꯣꯔꯤ ꯍꯣꯏ ꯋꯥꯈꯜ ꯂꯥꯛꯑꯦ ꯇꯔꯝꯅ ꯅꯪꯒꯤ ꯊꯃꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯣꯏꯗꯥꯖꯕ ꯄꯤꯔꯣ ꯊꯝꯕꯥꯜ ꯁꯤꯅ ꯌꯥꯔꯗ꯭ꯔꯥ ꯍꯦꯛꯈꯣꯔꯥ ꯅꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡ ꯂꯩ ꯊꯝꯕꯥꯜꯗꯤ ꯌꯦꯡꯗꯦꯀꯣ ꯁꯨꯝ ꯌꯦꯡꯉ ꯂꯧꯗꯕꯗꯨꯗ ꯅꯨꯄꯥꯅ ꯁꯦ ꯄꯥꯏꯁꯤꯜꯂꯣ ꯅꯪꯒꯤꯅꯦ ꯇꯞꯅ ꯅꯨꯄꯥꯗ ꯑꯗꯨꯝ ꯌꯦꯡꯉ ꯇꯞꯅ ꯂꯧ ꯑꯗꯨꯒ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯝꯃꯣ ꯅꯨꯡꯁꯤꯅ ꯀꯥꯡꯖꯝꯕꯅ ꯍꯥꯏꯒꯅꯨ ꯅꯪꯅ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯒ ꯏꯕꯥꯅꯤ ꯌꯥꯝ ꯂꯥꯞꯊꯣꯛꯅꯕ ꯃꯥꯜꯂꯦ ꯀꯣ ꯁꯤ ꯍꯥꯏꯔꯛꯄꯁꯤꯅ ꯅꯨꯄꯤꯅ ꯏꯀꯥꯏ ꯇꯧꯔꯒ ꯃꯤ ꯑꯃ ꯆꯥꯅꯕ ꯉꯝꯗꯕ ꯀꯣ ꯃꯥꯅ ꯁꯤ ꯍꯥꯏꯔꯛꯄꯁꯤꯗꯀꯣ ꯍꯥꯏꯗꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯔꯣꯜꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯏꯁꯥꯅ ꯋꯥꯈꯜ ꯇꯥꯕ ꯉꯝꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯔꯣꯜꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯃꯇꯝꯁꯤꯗꯗꯤ ꯀꯨꯏꯅ ꯂꯧꯗꯨꯅ ꯊꯝꯕ ꯑꯩ ꯄꯥꯝꯗꯦ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯍꯥꯏꯕꯁꯨ ꯑꯩꯗꯤ ꯍꯩꯇꯦ ꯋꯥꯍꯩ ꯋꯥꯇꯥ ꯁꯨꯝꯃꯠꯅꯕ ꯉꯥꯡꯕꯁꯨ ꯍꯩꯇꯦ ꯑꯗꯨꯅ ꯑꯩ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯁꯤꯗ ꯊꯝꯕꯥꯜꯁꯨ ꯍꯦꯛꯄ ꯂꯣꯏꯔꯕꯅꯤꯅ ꯌꯨꯝꯗ ꯍꯜꯂꯒ ꯇꯧꯔꯁꯦ ꯆꯠꯀꯦꯗꯧꯕ ꯍꯥꯎ ꯑꯦꯍꯦ ꯋꯥꯐꯝꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯑꯁꯦꯡꯕꯅꯤ ꯃꯆꯥ ꯅꯪ ꯁ꯭ꯇꯦꯞ ꯑꯃ ꯆꯠꯂꯒ ꯁꯥꯔꯒꯤ ꯈꯣꯡꯐꯝꯗꯣ ꯍꯟꯗꯣꯛꯄꯤꯌꯨ ꯑꯩꯗꯤ ꯁꯥꯔꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗꯒꯤ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯟꯈꯤꯕꯁꯨ ꯂꯩꯇꯦ ꯄꯨꯟꯁꯤꯗꯁꯨ ꯈꯜꯂꯣꯏ ꯄꯨꯟꯁꯤꯗꯁꯨ ꯈꯜꯂꯣꯏ ꯑꯗꯨꯒ ꯉꯁꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ
ꯉꯁꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ 이품다 아니 오늘 해비르거든 ꯑꯅꯤꯔꯛ ꯁꯨꯅꯁꯨ ꯍꯥꯏꯕꯤꯔꯛꯀꯅꯨ 누가이티고 서스 옹학번에 서스 옹학번에 페더가 서스 옹학번에 ꯁꯔꯁꯨ ꯑꯉꯛꯄꯅꯤ 와품시부 애원다 하이니 하이시부 ꯑꯩꯉꯣꯟꯗ 하이는 하이ꯔꯤꯁꯤ ꯑꯗꯨꯒꯤ ꯃꯍꯨꯠ ꯃꯉꯣꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡ ꯑꯗꯨꯒꯤ ꯃꯍꯨꯠ ꯆꯦꯇꯝ ꯐꯥꯒ ꯌꯥꯁꯤꯟꯅꯅꯕ ꯑꯣꯏꯅ ꯍꯣꯠꯅꯕꯤꯌꯨ ꯌꯥꯁꯤꯟꯅꯅꯕ ꯑꯣꯏꯅ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯐꯦꯠ ꯋꯥꯔꯧꯅ ꯉꯥꯡꯖꯕ ꯅꯨꯡꯉꯥꯏꯇꯅꯀꯣ ꯀꯩꯒꯤꯅꯣ ꯃꯇꯥꯡꯁꯤꯗ ꯃꯥꯒꯤ ꯋꯥ ꯄꯨꯁꯤꯜꯂꯛꯏꯗꯦ ꯅꯨꯄꯤꯅꯀꯣ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯁꯔꯅ ꯏꯐꯝꯗ ꯍꯥꯏꯔꯝꯅꯤ ꯈꯜꯂꯝꯅꯕꯗꯤ ꯁꯔꯅ ꯏꯐꯝꯗ ꯈꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯦꯛꯁꯟ ꯑꯩꯗꯤ ꯀꯨꯏꯅ ꯋꯥ ꯂꯣꯠꯇꯨꯅ ꯊꯝꯕꯁꯨ ꯉꯝꯗꯦ ꯍꯥꯏꯅꯤꯡꯕ ꯋꯥꯗꯤ ꯗꯣꯡ ꯗꯣꯡ ꯍꯥꯏꯈꯤꯕ ꯄꯥꯝꯃꯦ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯋꯥꯐꯝꯁꯦ ꯅꯪꯉꯣꯟꯗ ꯍꯥꯏꯗꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯔꯣꯜꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯏꯁꯥꯅ ꯋꯥꯈꯜ ꯇꯥꯕ ꯉꯝꯈꯤꯗꯕꯅꯤ ꯌꯨꯝꯗ ꯍꯜꯂ ꯁꯔꯒꯤ ꯋꯥꯗꯣ ꯑꯩ ꯅꯪ ꯅꯨꯡꯁꯤ ꯇꯞꯅ ꯌꯦꯡꯕ ꯀꯣ ꯇꯞꯅ ꯌꯦꯡꯉꯌꯨꯀꯣ ꯃꯤꯆꯥ ꯅꯞꯁꯨ ꯉꯝꯗꯕ ꯏꯀꯥꯏꯕ ꯏꯒ ꯅꯨꯄꯤꯗꯀꯣ ꯅꯨꯄꯥꯅ ꯀꯣ ꯅꯐꯦꯠ ꯇꯧꯔꯒ ꯅꯪ ꯃꯈꯨꯠꯇꯪ ꯊꯥꯗꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩ ꯅꯪꯒ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯃꯦ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯃꯗ ꯅꯨꯡꯁꯤ ꯍꯥꯏꯕ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯄꯨꯟꯁꯤꯒꯤ ꯍꯥꯏꯔꯛꯇ꯭ꯔꯤ ꯀꯩ ꯇꯧꯐꯝ ꯈꯪꯗꯦꯀꯣ ꯇꯨꯃꯤꯟꯅ ꯈꯨꯝꯗꯨꯅ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩꯀꯣ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯒ ꯀꯥꯡꯖꯝ ꯇꯨꯃꯤꯟꯅ ꯍꯥꯏꯐꯦꯠ ꯂꯩꯅꯔꯦ ꯀꯣ ꯀꯥꯡꯖꯝꯕꯅ ꯁꯨꯝ ꯇꯨꯃꯤꯟ ꯂꯩꯔꯒꯦ ꯍꯥꯏꯔꯣ ꯀꯩꯅꯣꯝꯗꯤ ꯍꯥꯏꯌꯨꯗꯅ ꯈꯨꯗꯛꯁꯤꯗ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯁꯨ ꯅꯨꯄꯤꯅ ꯁꯔ ꯁꯔ 하슬러 타마딘 좀 미군이 연거로 타마딘 저거 너프터 저 아주 땀나 하잉이 그러 안다가 타마딘 연거로 저 불러 내가 라플로게 라플로게네 불러가 뭐는 문이요 도에 와서 와봐 뭐는 필요 뭐는 얘기해 nangi thamoina khwadi khwada zaba thamba sine yadra ekora nupa da mun yong korang thamba ga lok ko mun yong nga ga nusine yong nam pila zuko 그거든지 응 담반데 da thamba se piyo ayam pame ba ꯄꯤꯌꯣꯕ ꯑꯩ ꯌꯥꯝ ꯄꯥꯝꯃꯦꯕ as kun he pige me 꼬네 비기미 yare kun hara kun kya di surya aina se piyo hai se dar su aya bide 나는 사람 누구시 그게 thamba se yo ke do do ba 한번 얘기 좀 드는 미 sabya bu su dina 땀이야 보실 때 asigi mahut dana nangi kaino ma kim atang mo pilu re no thambal se pilaga tana pham thung oi ba 한번씩 비가 진짜 분주한 거예요 tana pham pham su mi ai pukning thamoi wa khal pumba sumar pangami khamra nangi atang ba ki piba ki mahut dana thambal se hel gai pham da nungsina sina bi baduna ai thamoi sina hena penja ga duni maru ori badi thamoi sina pem duna troda as ai di noi sumaya thaina ki nusina ki mong se kaya pamdida 야 밤디다 aduna hairunda ꯑꯗꯨꯝ ꯍꯥꯏꯒꯅꯨꯅ hausikanggi nusina babudi thaina ki matam gina hele thamoi sina ba hainari bani ꯊꯃꯣꯏ ꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯣ ꯍꯥꯏꯅꯔꯤꯕꯅꯤ nangi se thambal he piya da bugi thamoi sing di hairira ba 동호싱din 하이라 natte azulu ko besin sida ka mani kum ga he no ba 아이 그뭐디 필요한 소리 좀 올까 봐 yare to hekbira no ꯌꯥꯔꯦ to hekbira no isale ꯑꯩ ꯆꯠꯂꯦ hey toi mai ko hey 아이고 해 itadro mai ko mi do mai ko mi 아이고 해 momo wow momo na set lau re spek siga spek ong to wai ge ꯌꯥꯝ ꯐꯖꯩ